Manipur ki awang nompok maikei da tariba maru waina hujik Ukhrul amasung kamchong haina khangnariba zila ani sida tariba jati asida thaina ti how haina khangnayi haina ahara mansingna likhiba wari thengnayi jati asida hujik ti Tangkhru haina khangnayi Tangkhru jati ase Manipur da tariba jati marakta masing yamna chawpa jati amashu oi loinana western education phangba ahanba marakta yawki tampakta leba jati meitei natana chingda leba jati mayam se western education ase Christian dharma lakpaki haunayi haiba yai Tangkhru ki oina hairati western education se Scotland daki lakpa Christian missionary William Bedicrew na puraki loinana 1896 da ihan hanna larik tamba hauki hai Sikkim matangda Manipur government ki tribal development and hills department ki joint director oina retired taukraba hujik Tangkhru literature society ki president oina leiripa ocha Victor W Kaping na shum hai Tangkhru ki literature matangda di Bedicrew pandaba yadaba le taina mamangai da ekhoiba ahansingna wari libadi Tangkhru bu masi nakhoi ki lonne masi nakhoi ki mayekne haina shawunda ibe huina chathokpikre adagi lairik tambiningai misu laite adom huina chathokre na leire chathokram darabdi kanana tambigatra batusu khangdaba adagi Bedicrew rakpa matamda laibak phaba amana Bedicrew su maiteron thokpa Ukhrul ki khulakpa raihau su maiteron thokpa aduna Bedicrew na raihau da chatlaga khulakpa nanggi angangsingda ina lairik tambige hairubada khulakpa sina raihau na kanaroi tambigno ekhoigi mayekdi huina chathokre hairaroi haina khumye adu Bedicrew na hoi huina purame aina amuk purakre mayegadu aduna nakhoigi angangsing shodana aina takpirabadi lairik haigini haina hairubadagi yare hai adubu kanagi angang lairik tamgadra sisu khangdaba kanana lairik tamnaba tharakadra haibisu khangdaba sumdauna leiringai sida political agenda si somrada chakni haina Ukhrulda thongrakpa matamda Bedicrew ga wari sharga lairik tamningai angang phangdre haina hairubada political agenda sina khulakpa aduga magi council member sing si kauraga ei somra chakhigini ei halakpada nakhoi angang kun lairik tamram darabdi nakhoi mayambu egi sibai boina sacheina phuhangani nakhoi yu mai thabigini phatopta thamgani haina hairubadagi uchin najin angang kun phange hundungdagi tara kunthra si phangba adagi Ukhrul ki khulakpa raihau si yauna kunthra mathoi asina ihan hanna 1896 ki April 1st admission noba sida panningba mana Tangkhru asi khun chani kunthra gumbale khun khutingi lonama khunamaga ma se tanabalai tanadabalai adubu Bedicrew na mayam si khanglakpa kanda Ukhrul ki hunfun haina kaurami Ukhrul si masi ki dialect ase mayamna baptai mayamna masi sijinare haibu khanglakbadagi mana based on Ukhrul dialect lairik mayam si Bible oirapshu amama oirapshu loinamag si Ukhrul dialect da ithokpani masi Tangkhru dialect ni haina khangnare khundadi magi khungi lonadum lonnai adubu mayam unaba tinba matamdadi Ukhrul dialect asina common language oiduna sijinaduna leire asida ekhoigi si English ki alphabet ti kun turukdane Tangkhru ki ti William Bedicrew na ani hapsin biraga kunnipan shubne mana hapiribsi ekhoina loliba lonasi ithokraga amuk paba kanda paba thoktaba chumdaba asi khara leibadagi mana A haiba ma leire A haiba ma leire Z haiba ma leire A ga Z si hapsin biduna hujikdi A Z haibada A shu yaure Z shu yaure ashubndona ekhoigi alphabet ti kunnipan shuye chahi chamaga kundaruk ki tungda zila ani se ki official website ki matung yinna hujikdi Ukhrul ki literacy rate se 81.35% da leiri amasung kamchong zila sina 71.96% da leiri